Hello everyone, welcome back to Ras Vlog. मैं आपनो मगे की चैनल दा मुकाना तारा আমনো चेरी রাস ব্লগ চ্যানেলে আপনাকে জানাই অনেক অনেক স্বাগত অনেক অনেক ভালোবাসা বন্ধুরা। তো এখন আমি যাচ্ছি টুকুনি বাজার করতে, আর তারপর যে ইন্ডাকশনটা দেখবো বলে, তো দেখি কি পাই কি না। আর যাচ্ছি যে খরচ করার, এটা কালকে হচ্ছে আমরা সাজিবু চেরাবো, তো তার জন্য বাবার আর কি আমার দুটো বাবার মানে বুক দেওয়ার আছে আর কি, তো তার জন্য যাচ্ছি Sajibu cheiraoba potchei ꯂꯩꯒꯦ, ꯑꯗꯨꯒ ꯏꯟꯗꯛꯁꯟꯗꯁꯨ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯅꯀꯣ, ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯅꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯕꯤꯅꯦ, ꯑꯗꯨꯗꯨꯅ ꯌꯦꯡꯕ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ, ꯐꯖꯕ ꯉꯥꯛꯇ꯫ ꯑꯗꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ কাপꯁꯤꯡটি যেমন অত চা থাকবো কি যে তুবুতুকছি যেমন কই মানে না কাপটা দেখতে অনেকটা ডোর করে ব্ল্যাক কালারের না গিন্না করে। তো সি যেমন সিন্দে পොꯠꯆꯩꯁꯤꯡꯁꯦ ꯈꯨꯍꯣꯡ ꯑꯃꯃꯝꯅꯦ, ꯃꯌꯥꯝ ꯈꯨꯍꯣꯡ ꯑꯃ ꯑꯣꯏꯕ ꯈꯨꯍꯣꯡ ꯑꯃꯅꯦ꯫ ꯑꯗꯨꯒ ꯁꯤ যেমন ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯈꯥꯡ ꯍꯥꯏꯗꯣꯏꯔꯥ ꯇꯦꯡꯀꯣꯠ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕꯀꯣ꯫ ꯑꯗꯣ ꯁꯤ ꯀꯞꯁꯤꯡꯁꯦ ꯃꯌꯥꯝ ꯂꯩꯔꯦ, ꯃꯑꯣꯡꯒꯤ ꯀꯞꯁꯤꯡ ꯃꯌꯥꯝ ꯀꯣ꯫ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯅꯠꯇꯅꯤ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯅꯠꯇꯦꯕꯀꯣ꯫ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯀꯞꯁꯦ ꯌꯦꯡꯉꯤꯅꯦ ꯀꯌꯥ ꯄꯤꯒꯦꯒ ꯍꯪꯉꯤꯅꯦꯕꯀꯣ, ꯀꯞꯁꯦ ꯄꯥꯝꯃꯟꯈꯤꯗꯅꯀꯣ। ꯑꯗꯨꯒ ꯍꯣꯡꯁꯨ ꯌꯥꯝꯅ ꯍꯣꯡꯉꯝꯃꯦ, 70 টাকাতে। আদৌ কাপটা দেখো অনেকটাই দাম কম, আর অনেকটাই জিনিস আছে এখানে, দেখো সব কিছু আছে। কিন্তু এই কালা কাপটা দেখতে আমার অনেকটাই জঘন্য লাগছে। এই দেখো এই দুইটার কাপটা সমান নেই, তো তাদেরকে মাপ দিচ্ছি কাꯞꯁꯦ ꯃꯥꯟꯅꯗ꯭ꯔꯦ, ꯑꯩꯅ ꯑꯣꯟꯊꯣꯛ ꯑꯣꯏꯅ ꯇꯧꯔꯤꯅꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ꯫ ꯁꯤꯗ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯡꯁꯦ ꯂꯩꯔꯦꯕꯀꯣ꯫ ꯑꯗꯣ ꯁꯤ ꯃꯤꯗꯤꯌꯝ ꯑꯣꯏꯕ ꯇꯦꯡꯀꯣꯠꯁꯦ ꯈꯜꯂꯦ ꯑꯩꯅ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯣ ꯁꯤꯁꯨ ꯂꯩꯔꯛꯑꯦ, ꯃꯔꯤꯈꯛꯇ ꯂꯨꯄꯥ 50 ꯄꯤꯕꯀꯣ꯫ ꯁꯤꯁꯨ ꯈꯨꯍꯣꯡ ꯑꯃꯅꯦ꯫ ꯑꯗꯩ ꯁꯣꯝ ꯁꯥꯏꯗꯇꯅ ꯌꯦꯡꯉꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯀꯣꯟ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯩ ꯁꯤꯗꯅ ꯑꯃꯨꯛ ꯀꯣꯟꯒꯤ ꯑꯣꯏꯕꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯕ ꯇꯦꯡꯀꯣꯠ ꯄꯨꯈꯝ ꯀꯩꯀꯥꯁꯤꯡꯗꯣ ꯂꯣꯏ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩ ꯂꯩꯖꯔꯛꯇ꯭ꯔꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯤ ꯇꯦꯡꯀꯣꯠ ꯀꯩꯝ ꯂꯩꯔꯛꯇꯦꯕ, প্লেটꯉꯥꯛꯇꯅꯦꯕ ꯑꯩꯅ ꯂꯩꯔꯤꯁꯦꯀꯣ। প্লাস্টিকের এই সাইডে প্লাস্টিকের, আর এই সাইডে স্টিল। আর এই যে অনেক কিছু আর কি, সব কিছু আছে এখানে। দেখো অনেকটা বড় থাল, দেখো কেমন পাকো ꯈꯪꯅ ꯁꯤꯗ ꯆꯥꯛꯁꯦ ꯆꯥꯔꯗꯤ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯂꯩꯔꯛꯇ꯭ꯔꯦ, ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯥꯛꯑꯦ꯫ ꯑꯁꯤꯗꯤ ꯈꯔ ꯃꯃꯜꯁꯦ ꯇꯥꯡꯉꯦꯕꯀꯣ, ꯃꯥꯒꯤ ꯄꯣꯠꯁꯤꯒ ꯃꯥꯟꯅꯗꯦꯕ, ꯄꯣꯠꯁꯤꯒ ꯈꯔ ꯄꯥꯔꯒ ꯃꯥꯒꯤ ꯃꯃꯜꯁꯦ ꯈꯔ ꯇꯥꯡꯉꯦ, ꯂꯨꯄꯥ 100 ꯍꯥꯏꯗꯨꯁꯨ ꯑꯩ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯗꯣ ꯄꯥꯛꯄꯗꯤ ꯃꯌꯥꯝ ꯄꯥꯏ, ꯃꯤ 4-5ꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯌꯥꯅꯤꯕꯀꯣ꯫ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯃꯨꯁꯨꯃꯥꯜꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯒꯤ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯑꯦ, ꯄꯅꯤꯔ ꯀꯩꯀꯔꯥ ꯀꯣ꯫ ꯑꯗꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ, ꯁꯤꯁꯦ ꯕꯖꯥꯔꯒꯤ ꯃꯇꯦꯛꯇꯣ, ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯩꯅꯣꯗꯣ, ꯇꯤꯟ ꯅꯥꯏꯕꯗꯣ, ꯑꯗꯨꯅꯤ ꯌꯦꯡꯍꯜꯂꯤꯁꯦ꯫ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯒꯥꯏꯅꯀꯣ꯫ ꯁꯤꯁꯦ ꯕꯖꯥꯔ ꯃꯅꯨꯡꯅꯦ, ꯍꯦꯛ ꯆꯪꯉꯛꯄꯒ ꯐꯪꯉꯅꯤ꯫ ꯑꯗꯩ ꯁꯤꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯌꯣꯜꯂꯤꯅꯦꯕ, ꯔꯤꯗꯛꯁꯟ ꯊꯥꯏꯅꯦꯕ ꯄꯣꯠꯆꯩꯁꯦ꯫ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯀꯔꯤꯝ ꯌꯦꯡꯗꯦ, ꯆꯨꯞꯇꯤꯡꯅ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ, ꯂꯐꯣꯏ ꯌꯣꯟꯕ, ꯍꯩ ꯌꯣꯟꯕ, পানা ঝোলবা ময়াম লেগেবকো। দেখো এখানে আমি বাজারে ঢুকে গেছি, অনেকটা দেখো এখানে ফলমূলের দোকান, সবজির দোকান অনেকটাই আছে। এখানে দেখো অনেকটা রিডাকশন দেওয়া আছে, কিন্তু রিডাকশনটা আমার এখানে কেনা হয়নি। কিন্তু এখানে মানে দামটা জিজ্ঞাসা করিনি, আমার কাছে টাইমও নেই। তো তাড়াতাড়ির জন্য আমি ꯑꯩ ꯑꯉꯥꯡ ꯊꯝꯃ ꯆꯠꯄꯅꯤꯅꯀꯣ, ꯑꯩ ꯄꯪꯄꯪ ꯆꯠꯂꯒ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕꯀꯣ꯫ ꯃꯃꯥꯗ ꯑꯉꯥꯡ ꯁꯦꯟꯅꯔꯝꯃꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯗꯒꯤ ꯁꯤ ꯂꯩꯔꯦ, ꯁꯤꯒ ꯃꯅꯥ ꯃꯁꯤꯡꯇꯅ ꯌꯣꯜꯂꯤꯁꯦ꯫ ꯁꯤꯗ ꯌꯦꯡꯉꯣ ꯃꯅꯥ ꯃꯁꯤꯡꯇꯅꯦ, ꯁꯤꯗ ꯌꯦꯡꯉꯣ ꯄꯨꯜꯂꯩ, ꯑꯗꯒꯤ ꯂꯐꯨꯊ꯭ꯔꯣ, ꯑꯗꯒꯤ ꯁꯖꯅꯥꯀꯣ꯫ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦꯀꯣ, ꯇꯨꯇꯨꯒꯤꯗ ꯇꯣꯡꯉꯒ ꯍꯜꯂꯛꯑꯦ, ꯄꯣꯠꯁꯦ ꯌꯥꯝꯃꯟꯒꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯁꯦ꯫ ꯃꯥꯁꯨ ꯋꯥꯔꯦ ꯌꯥꯝꯅ, ꯉꯁꯤꯁꯦ ꯌꯥꯝꯅ ꯇꯥꯌꯔꯗ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯌꯥꯝꯕꯒꯤ ꯇꯨꯇꯨꯒꯤꯗ ꯍꯜꯂꯛꯑꯦ ꯃꯌꯥꯝ꯫ ꯁꯤꯗꯅ ꯃꯣꯔꯣꯛ ꯑꯀꯪꯕ, ꯃꯣꯏꯗꯥ, ꯄꯥꯄꯔ, ꯑꯒꯔꯕꯇꯤ, ꯃꯣꯝꯕꯇꯤ, ꯁꯤꯅ ꯕꯦꯁꯣꯟ, ꯉꯥꯄꯤ ꯕꯤꯁꯀꯨꯠ, ꯁꯤꯅ ꯗꯥꯜꯃꯨꯠ, ꯃꯦꯒꯤ ꯄꯦꯀꯦꯠ 2, ꯑꯗꯒꯤ ꯕꯣꯟ ꯄꯦꯀꯦꯠ 2, ꯊꯨꯝ ꯅꯥꯏꯒꯤꯅꯤ ꯁꯤꯅ꯫ ꯑꯗꯒꯤ ꯁꯤꯅ ꯀꯥꯁꯄꯨꯔꯣꯟ, ꯁꯤ ꯑꯆꯥꯄꯣꯠ, ꯁꯤꯅ ꯄꯅꯤꯔ ꯊꯣꯡꯕꯒꯤ, ꯁꯤ ꯂꯩꯔꯦ ꯁꯣꯗꯥ, ꯁꯤꯅ ꯃꯩꯈꯦꯠ ꯂꯥꯏꯒꯤ, ꯑꯗꯒꯤ ꯁꯤ ꯃꯆꯥ ꯑꯁꯦꯡꯕꯗꯣ ꯑꯣꯏꯅ ꯂꯧꯔꯛꯑꯦ꯫ ꯁꯤꯅ ꯖꯤꯔꯥ ꯄꯥꯎꯗꯔ, ꯍꯜꯗꯤ ꯄꯥꯎꯗꯔ, ꯁꯤꯅ ꯃꯣꯔꯣꯛ, ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯑꯣꯝꯆꯥꯎꯕꯤꯗꯣ ꯁꯤꯔꯥ, ꯑꯣꯝꯆꯥꯎꯕꯤ ꯑꯅꯤꯁꯤꯅ ꯉꯁꯤꯒꯤ ꯆꯥꯅꯕꯅꯤ꯫ ꯌꯣꯡꯆꯥꯛ, ꯁꯤꯅ ꯂꯥꯏꯒꯤ꯫
ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯔꯤꯗꯛꯁꯟꯗꯒꯤ ꯈꯜꯂꯛꯄ ꯄꯣꯠꯆꯩꯁꯤꯡꯅꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯤꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯈꯤꯗꯣꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯒ꯭ꯂꯥꯁ ꯁꯦꯠ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯤ গ্লাस সেটছে দুঃখী মতিক হোঙি হাইবাদকো 70-70 এটা অনেকটাই দাম কম আর কি তো 70-70 দিয়ে কিনেছি দুইটা সেট তো অনেকটাই মানে আর কি আজকে তো রিডাকশনটা শেষ হওয়ার পথে আর কি তো শেষ আজকে নাইলে তো কালকে শেষ হয়ে যাবে তো পয়লাটা এসেই গেছে তো তার জন্য মনে হয় তারা একটু অফার দিয়েছে আর কি তো এখানে দেখো এখানে আমি দেখাচ্ছি আর এটা আছে টিফিন এটার দাম হচ্ছে অনেক 20 টাকা iba kun biba ko tifin che asi mai school da pude ara si plate si suma na laure jang khai khakte ko jang khai piba ko mari khaksi da ada si sumari khai telo jang khai ni tengo ching se tengo mari khakse ko ada jam phasei myam kai haini ko অনেকটাই সুন্দর চারটা যে 50 টাকা অনেকটাই কম রেটে পেয়েছি দেখো না বন্ধুরা বাটিটা দেখো কি পর্যন্ত বড় আর কি আর এটা দেখো একটা মানে কি যে বলবো এটা বাতি বলবো না আরো কিছু বলবো বুঝাতে পারছি না সিসে tengo roi doi ra kari bodo no ai bodo ngamde khum ko pali nakan nakan su phali khang oi tengo oi tawre ba ko jam phajedra ko achu sisu ani khakta sisu ani khakta lupa chama khakta ni ba ko khu hok amne mayam kai mai hai ne su khang dai ita onek tai dam kom bondura to ꯑꯗꯣ ꯁꯤ ꯖꯥꯃꯨꯡ ꯐꯪꯉꯛꯑꯦ ꯑꯗꯨꯗꯒꯤ ꯂꯩꯔꯦ ꯁꯤꯗ ꯍꯌꯦꯡ ꯁꯤꯗꯥꯒꯤꯀꯣ ꯑꯩꯅ ꯂꯥꯏꯗ ꯀꯠꯄꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤꯅꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯣ ꯁꯤꯗ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯑꯃꯨꯛꯇꯪ ভিডিও মচা আমার নামছিলাম তো এটা হচ্ছে কালকে মানে ঠাকুরের ধোয়ার জন্য আর কি আমরা দুবার আর কি ধোয়ার জন্য তো এখানে আছে অনেকটা সবজি টুবজি আর ফলমূল সব কিছু অনেকটা দেখাচ্ছি আর এখানে হচ্ছে আম দুইটা করে হꯩꯅꯧꯁꯦ ꯑꯅꯤ ꯇꯧꯔꯅꯦꯕꯀꯣ ꯑꯃꯃꯝ ꯇꯧꯔꯒ ꯀꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯅꯤꯈꯛ ꯂꯩꯔꯦ ꯁꯤꯗ ꯑꯪꯒꯨꯔ ꯈꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯍꯜꯂꯛꯄꯗꯨꯗꯣ ꯑꯗꯨ ꯀꯥꯎꯅ ꯁꯤꯗ ꯇꯣꯉꯥꯟꯕ ꯕꯦꯒ ꯑꯝꯗ ꯌꯥꯎ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯌꯦꯡꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯗꯩꯅ ꯑꯗꯨꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯖꯥꯔꯒꯤ ꯈꯣꯔꯣꯁ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅꯅꯦꯀꯣ ꯉꯁꯥꯏ ꯐꯗꯤꯒꯣꯝꯁꯦ ꯁꯤꯁꯤꯡꯁꯦ ꯐꯗꯤꯒꯣꯝꯁꯦ ꯃꯄꯨꯟ 3ꯗ ꯂꯨꯄꯥ 10 ꯇꯧꯔꯒ ꯂꯧꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯖꯦꯅꯝꯅꯦ ꯏꯅꯥꯎꯅꯨꯄꯤꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤꯀꯣ ꯑꯣꯖꯥꯁꯤꯡ ꯑꯣꯏꯃꯤꯟꯅꯕꯗꯒꯤ ꯃꯣꯏꯒꯤ ꯂꯩꯍꯜꯂꯛꯄꯅꯦꯕ ꯂꯨꯄꯥ 50ꯒꯤꯀꯣ ꯑꯗꯣ ꯌꯦꯅꯝꯗꯤꯁꯦ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯑꯗꯨꯗꯨꯅ ꯑꯥꯗꯒꯤ ꯑꯣꯏꯅ ꯂꯩꯍꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤꯒ ꯖꯦꯅꯝꯁꯦ ꯍꯌꯦꯡ ꯕꯣꯔꯥ ꯍꯧꯕꯒꯤꯒ ꯑꯗꯨꯗꯒꯤ ꯍꯦꯟꯖꯥꯡꯒꯤ ꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯛ ꯇꯧꯕꯒꯤꯒ ꯑꯣꯏꯗꯣꯏꯅꯦꯕ ꯖꯦꯅꯝꯁꯦ ꯀꯌꯥꯝ ꯇꯤꯛ ꯅꯥꯜꯂꯤ ꯌꯦꯡꯉꯣꯁꯦ ꯑꯗꯣ ꯖꯦꯡꯉꯣꯁꯦ ꯐꯖꯅ ꯅꯥꯟꯕꯅꯦꯀꯣ ꯐꯖꯅ ꯈꯨꯅꯥꯟ ꯑꯃꯅꯦ ꯍꯥꯏ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡꯗꯤ ꯄꯨꯝꯅꯃꯛ ꯅꯤꯔꯥꯃꯤꯁ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯅ ꯁꯣꯛ ꯐꯖꯅ ꯇꯧꯔꯒ ꯊꯣꯡꯗꯗꯣꯏꯅꯦ ꯍꯌꯦꯡꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯤꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯗꯨꯅꯤ ꯉꯁꯤꯒꯤ ꯕꯖꯥꯔ ꯍꯥꯏꯕꯕꯨꯀꯣ ꯑꯗꯣ ꯖꯦꯅꯝꯁꯤꯗꯤ ꯂꯩꯍꯜꯂꯛꯄꯅꯦ ꯃꯤꯉꯣꯟꯗ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯃꯃꯥꯅꯁꯨ ꯂꯥ ꯍꯦꯛꯎꯔꯦꯕꯀꯣ ꯂꯥꯁꯦ ꯉꯁꯤꯗꯤ ꯑꯣꯏꯅ ꯍꯦꯛꯑꯦ ꯍꯌꯦꯡꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ অꯣꯏꯅ হেঁকতোꯛꯑꯦ লাসিংসেকো এটা হচ্ছে আমরা মণিপুরি এটা হচ্ছে মানে কলা গাছের কলা পাতা আর কি তো এটা এখানে দিতে হয় নাহলে পারে না বোধহয় এরকম একটা নিয়ম আর কি তো তার জন্য এটা কলা পাতাটা মা কেটে নিয়েছে যে কালকে এটা এখানেই দেওয়া হবে আর কি সব মানে ভোগরা আর কি তো এটাই বাইরেই দেওয়া হবে বন্ধুরা সেটাই আজকের ভিডিও হচ্ছে ꯃꯌꯥꯝ ꯈꯣꯔꯁ ꯀꯩꯀꯥ ꯇꯧ ꯂꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝ ꯋꯥꯔꯦ ꯌꯥꯝ ꯇꯥꯔꯦ ꯉꯁꯥꯏ ꯁꯝꯕꯗ ꯊꯥꯗꯣꯛꯑ ꯆꯠꯂꯤꯅꯤ স্টাইলটা তখনকো এই যেমন সামনে যেমন সালা অনেকটা টায়ার্ড হয়ে গেছি অনেকটা জিনিস এনেছি কালকে আমরা কালকে তো পয়লা বৈশাখ তো নয় কালকে হচ্ছে আমাদের জন্য সাজিবু চেরাউবা Sajibu cheiraoba kasi bazar da ko ado ai bu hek popi ba ipaga adigi ai gi lupa popi ma paga ani ma kise ai na pulap na dagi chahi se katro bani sida তো আজকে ভিডিওটা অতক্ষণই থাক পরের ভিডিওতে আবার দেখা হবে বন্ধুরা রেসিপি ভিডিও আছে আসান রেগুলো সিন দেখে অসুবিধা মারে বা